Sarak tamluba nupa pulis na fare. Chaliba tha sigi taraga humdoy amadi tara marigi numit jungba matungda Imphal West District ki manungsya na laiba awang wabagay maning laykay dagi ning Thaujam Tondon Basing Sahi kuntaret apokpa en Lokhon Singh kaubamyoy amana sahi taraga mari khakta ngay dibe nupi macha amabu anirak ahumlag subna sarak tambikre haibagi complaint case ama Sekmai Police Station da lakbadagi accused oideba ning Thaujam Tondon ba faraba matungda numit taruk ni police custody remand lawthakre Thogdok asigi matangda mara lairaba Tondon ba Sekmai Police Station na faraba matungda Special Judge Pokso Imphal West da uthoklaba matungda makhata na investigation chathaba yana bagidamakta chatliba tha asigi kunga manga fauba police custody remand pikre haike police na chathakiba hanba preliminary investigation amada mara laire haidiba ning Thaujam Tondon ba masana sahi sudribe nupi macha aduda mahakna sarak tamki haibadu Yazare haina Sekmai Police na Special Judge Pokso Imphal West ta thagalakiba FIR ge report aduda palli haire Moirang the Handloom Craft Village Nongpok Kaksingdana Mega Handloom Cluster saragane Manipur Handloom Saukhunanaba angamba thakta mateng pangane Piyus Goyal Manipur gi Bisnupur District ki Moirang the Handloom Craft Village amasung Imphal East ki Nongpok Kaksingda lupa crore kuntra sangna Mega Handloom Cluster ama National Handloom Department program gi makhada saragani haina Union Minister Textile Commerce and Industry Piyus Bet Prakash Goyal na phongdokre accident da masire mayang Imphal Police Station gi manungchan ba mayang Imphal Bazar da ngarang cycle thoraga lakpa nupa ama Mahindra Optima na thomba da sire laikhidra ba nupa dudi mayang Imphal Bengul maning laikai dagi Abdul Hasim Elias Tomba Sahi nifuga taret apokpa laikhidraba yaima kawe police tagi phangba pawgi matungina thogdok ase ngarang ayuk pung 8 minute kun mga taba matamda thokibane thogdok aduda senariba Mahindra Optima adugi number na MN04C 0464 ne Jenimski CT scan yadre semjin basu tawdre lairaba anaba singdi kokta khut hapna re state na chalaiba Jenims Hospital na EMS ki thakta langna bohona bada tongan ba infrastructure equipment amade manpower kaya hapsinduna thamlagasu hospital asida laidiba CT scan yakhidaba matam kuiraklei masina maram oiraga lairaba anaba singde CT scan launa bohonabada kokta khut haptuna khangna re farm law ahum handongna ba warep laurakpada MPCC na mai thanduna harau nungaiba phongdokre farm law gi khongjangda laikhidraba lomi chatret ka yangkhai gi imung manungda lupa lakh ahum piraga ni lauthokre Farm law ahum gi mayokta Delhi gi ngamkhai da khongjang sangsin bada laikhidraba laumi chatrit ka yangkhai gi imung manungda lupa lakh ahum piraga ni haina Telangana laingak na laukthokre Telangana gi chief minister ke Chandrasekhar yauna sahi ama hena khongjang sangsin bada laikhidraba laumi singi imung manungda central government na lupa lakh kun manga ex gracia oina pigadabani haina su phongdorok le loina na laumi singi mathakta palamba case khudingma condition yaudana handokadabani haide Prime Minister Narendra Modi na farm law ahum repeal tawragani haina lauthoroki bagi hek matungda wafam ase Chandrasekhar Rao na phongdoroki bane nomidangi pung 10 dagi ayugi pung 4 fauba curfew laikhigane Manipur laingak na COVID-19 ki section thorang oino October 3 da lauthoki ba chana kanglon gi matam tha sigi kunmathoi da loikhibaga loinana anoba chana kanglon sing lauthokre State Executive Committee ki chairman amasung Manipur laingak ki chief secretary Rajesh Kumar na ngarang Lauthokiba anoba chana kanglon asigi matungin na numidangi curfew gi matam tension kre numidangi pung 10 dagi ayuk pung 3 fauba curfew laigane school college amade mahi tampham sang sing hangbaga mari lainana tongan ba department sing na thokiba chana kanglon ngak na hangba yagane swimming pool sing youth affairs and sport ke mijeng makhada competition ge training khaki oina hangba yahan kre hairi ba chana kanglon sing ase December 18 fauba chana gani haide Aroy bada tabi di bapum na magpo thagat jari